खुरुमजरी मैम पुनमक कंगले तुजेने मैम फम ngasi nomagi marubi i paukra मैम da update pijarke ahanba pauda nagana kukita mari hingna sinakraba matungda naga taruki asi bhaksang oina sinagle asiba oina phangbagi pau tabda naga singi thamoi kaire naga singna phajino thamlakba kukigi micham taramari asoingam amata yahondana hingna sinakraba matung pung kunmari phadingida kuki terrorist singna phajing kiba naga taruki thawai yaudra bhaksang sinaragle thodok aduna naga singbu aduki matik thamoi kahan ba habdu oikre Manipur Police ne social media da thagalakba post amagi matung ina Manipur Police CRPF amasung Assam Rifles ki apunba khutpu amana sniper dog sing amsung forensic expert ki team sing sinaduna leilon baifai khulgi akoibda pung kunmai chumna thi umbagi thabak chathabada makoi taruki asi baksang oina ngasi numiyung matung da phangkhibani hari asi baksang taruk adu me traum da leilon baifai gi khulndagi kidnap tawraga pukiba nagagi moi taruk adu oigani logi oina thabak tharom sing lokhanabgi damta asi baksang sing adu mafam adudagi mari lainabo authority ga loinana lokhale amasung Regional Institute of Medical Sciences RIMS da postmortem tawnabo ngasi impan numidang impan da purak lagani थाजबे याबा मफमदगी फंगबा पाउना हाय नागा तौकी असि बाक्सांग सिंग अदु नुमित कुन निपानी सुरबा मतुंगदा फंगबा ओइबना पथा पुमथरे मसिमंगना तांगलेबदी मखोय तरुक अदु मखोयबा फाकिबा मे तरावमदे अदुमक्तदा कुकी मिलिटेंट सिंग अदुना हाट किबो ओइरमगनी हायना थाजबले मखोय थांगनि यालगा हाटप्रा नत्र नोंमैना काबलगा हाटप्रा हायबना सिंगबदु हौजिमकी ओइना हायबा ngamde asi bhaksang taruk adu ngasi numidang rims te yawla matung hayeng ayuk postmortem tawraga makhoi gi imungda police ne sinagadori pause makata na miyoi taru se hat khre haba Manipur lengak central government amsung awang bathaki security personnel singna hana khangkhrabani makhoi taru ki haksang adu sina phangle haina hek putoklubada naga singna phajin thamleb koki gi miyoi tara mari adu gi marai bak tambang amdaba phibam amada leigadabana maram oiraga naga gi lusingba singda koki miyoi tara mari du tuna sinarna ba taksinu lakhibani pause na hai NHN IM UNC amsung NPO na singbagi lusingba singda mangjona makhoi taruk sina sibagi paw asi aron boina thamnaba hairamgani makhata na pamdaba thodok watok thoktanaba amsung miyoi tara mari du punsi kalhonabagi damak makhoi masen jasinaraba matungda kuki miyoi tara mari du ngarang nungthin makhoi imung manunggi miyoi singda sinakhibani makhoi sinakraba matungda security force na nagagi miyoi taruk adu leinunggi asi boina phangba oigani haina launari mathangi pawda airport maya da drone paiba thingle Airport Authority of India AAI na haijarakpagi matungina miyamda khudongthiba thondanabgidamta Imphal International Airport ki akoibda drone paiba thingle haina Imphal West District ki Deputy Commissioner Mayanglambam Rajkumar Singh na thokiba notification amana khangalagli airport ki akoibda kanagumbana unmanned aerial system balloon glider paramotor telanga glider paramotor na chaga tai manaba makhangi paiba posak amata paibi yaroi athingbasi thugairaglabdi logi matungna matik chaba action lokhatkani haire mathangi paugda June 12 da khamen lok thokdok ningsinggadori kumjali singani kulumdogi June 12 thokiba khamen lok lanphamda thawaina pontha pikraba thauba taragi mafamda ahum suba hikal leikat tambagi thoram lagliba June 12 da nongsum da pangthok lagani haina iramdam kanba loop ikalgi president hoining chumbam ibo hanbina phongdokre paumi singa unaba amada mahan makhata na hai kumjali singani kulumdogi me ahum dagi hauduna kuki narco terrorist singna maitai da landaba horokpadagi kuki mayong nabada akanba lan kaya mayong naki iramdam kanab honabda thokiba chawwa lanpham sing manungda khamelong lanpham chomani khamelong lanpham da thawaina pontapi ka taw batara da ikai khumnaba utkadaba numit asida lebak miyamna saruk yabiu loinana thoram asi ningthina pangthokpa yananama numit asida ban block ena jingba amata tawbigano haina sumana appeal tawraki